Buffer zone lansinduna chinggi lamda Meitei IDP sing hanjilakpa yaroi Kuki National Organization Kuki Jo amasung Meitei community anigi marakta pamdaba hingsa gi thodok sing thoktanaba laingaki thaurang makhada thamkhiba buffer zone gi kanglon thugaiduna Meitei IDP sing gi sarukta hanjilakpa yaroi Meitei IDP sing torbungda changlakpa yaroi resettlement tauge hairabasu Bishnupur district ki manung chanba tampa ki sarukta resettlement taugadabani haina Kuki National Organization Kno gi wangangloi Silent Hatkhre na Fongdoragli Dr. Silent Hatkhre na Pharmacy Power Corridor da Fongdokibani Silent Hatkhre Kuki Jogi Tokhaiba Union Territory ama demand tawduna Ministry of Home Affairs taka Wari sanabagi thabak chathariba sida saruk yaba misakni mahana Fongdorakpada Meitei IDP sing da resettlement tawbai haibasi Constitution gi Article 371C amasung Health Area Committee HAC gi Authority bu singnabani Article 371C amasung HAC Animal Travel Land Rights amasung travel gi demographic bu protection piribani Magna Makata Duna Hai Upayama Toduna Stealing Axemba Pambana Araba Kangbu Karagi Yaka Yinglaga Ingta Pahanjilapagi Mingda Article 371C Amasung Hill Area Committee Authority Bu Ikai Kumna Dana Bishnupur Deputy Commissioner na Meitei IDP sing torbung hangda hanjinaba thorang taw khibani amadi tampaki IDP sing munamduna chingda resettlement ta honnaba honarakibani asigumba constitution bu violate tawba thawong Kuki Jo miyamna yarwe hari Meitei IDP sing chingda amu hanna khunda hannabagi thorang asi sinbada Meitei civil society organization ama oiriba kokomina mangjil thana thodang lawri state sponsor clinic cleansing gi jaitheng nangliba Kuki Jo miyam gi thajaba yaba security guarantee gi wafam na thairaga Meitei IDP sing resettlement ki thorang tawrakpa haibasi nauna community anigi marakta hingsa gi thodok sing thoklaknaba sinbani tha siki taraga taruki thodok ado Manipur dagi president rule asi lauthokraba matung kari tawrakani haibi ahanba warning ni hainasu Fongdoragli Maria Masina Kokomina Luchingduna voluntary oina buffer zone lansilakliba Meitei IDP sing lauthoklaga makhoi bu Bishnupur district ki manung valley area da thamgadabani Manipur lengak nasu thinthaba tawduna Meitei IDP sing asi chingi area dagi lauthokhigadabani Meitei amasung Kuki Jo community anigi safeguard kidama government of India na temporary oina buffer zone asi thamkibani buffer zone ikai khumna ba haibasina amana amagi marakta thajaba hanjilaknaba amadi pamdaba hingsa gi thodok thoktanaba amata ngairaba lambi amani haiba wafam su Fongdoragli buffer zone lansilakpa haibasi soibadagi tawbani haina lawroi thawoina sinnabani haina lawgani amadi hingsa gi thodok nauna tholaknaba invite tawrakpani haina lawgani yumthangnana laiminariba community singa nungsi chanana laiminaba haibasi Kuki Jo community bu constitution na chap na safeguard piraba matamda oithokani haina Silent Hatkhre na Fongdoragli MLA led Jamang Hatkhre na Thingko Henglef Road ki fibam yingsinkre Tourakhre district ki Thingko Henglef Road ki fibam Henglef Kenragi MLA led Jamang Hatkhre na yingsinkre Hari Bharat Infra Private Limited BIPL na semgatliba lambi asigi yengsin khongchat aduda kangbai amasung Henglef ki SDO Mangmin Thangangte BIPL ki project manager Ranjit amadi site engineer Saugata Datta yauna Henglef Subdivision Chief Association Kuki Student Organization Henglef ki mihut singsu yauki Northeastern Council ki makhada paikhaliba kilometer 136 rom sangba lambi asi Henglef area da leriba khunja singi maru oiba lambi oiduna lakhibani hariba lambi asi quality leina sembaga loina company na Lorgani haina takiba matamgi manung semba loisinaba MLA na pauta phiki tungda MLA asina Henglef ta chatuna mafam adugi khunja singa awa nungai wari kaya saki amadi chawkha thorangi matangda thabak kaya paikhatkani haibigi thajaba su piki hairi Kuki terrorist singi bom amasung nongmai mayoknaraba torbungda hongjillaba IDP singi fibam yengsinuna mateng pangkhre Haujik chahi ani makai hanjilaklaba fawba warosin proactive lana sigi horafam oikiba torbung GP na konba mafam singda handakta Bishnupur district administration na sinduna masagi mayumda hanjinjaba horakpada Kuki terrorist singna tha sigi taraga taruki numidangda bom amasung nongmai kapsenduna mipai halaba IDP singi fibam Luf tarungna hakthengna na chatuna yengsinbaga loinana tengbang potlam sing khusinakre khongchat asi thawai Mirel Meiteilipol Peace Committee Kanglaipak Manipur Torbung Victim Committee Thamna Pokpi Meira Paibi amasung Bishnupur District Women Development Organization na punna saruk yaduna chatkibani Luf taruki thongmi singna IDP singna hongjinduna leiraba yumda changduna awat apa sing hangkibaga loinana imung kharadadi khudakki oina hingbada mathau taba potlam sing tengbang khi aduga leikidaba yawba IDP ahomgi imungda su chana thaknaba polam sing khusinaki khongchat asiga mari lainana luf taruki wangangloi paunam sanahan bina hai lanjin aruraba IDP singbo lengang na yaba piduna masa gi mayum singda hanjin hannaba honaragli si ingtapa hanjil hannabagi afaba khongthangni adubo IDP singna masagi yumda hanjilakpada Kuki militant singna bom amadi nongmai kapsilakli si yamna laibak thibani asiguma Kuki militant sing asigi mathakta paliba president rule lengak na action da khotana lairiba karigino hangki Meitei na Kuki da chathaba oiramlabadi Meitei amata yumda laiba yaroi asigumnaba Manipur gi Meitei bo punna loisilage khana chatharakpa manba thawong asida state asigi mihut singna
ꯃꯤꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯋꯥꯉꯥꯡꯂꯣꯏ ꯑꯥꯔ.ꯀꯦ. ꯇꯣꯝꯕꯤꯁꯅꯥꯅ ꯍꯥꯏ ꯃꯤꯇꯩꯅ ꯇꯥꯕ ꯇꯝꯄꯥꯛꯇꯅ ꯂꯣ ꯆꯠꯅꯕ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯆꯤꯡꯗꯅ ꯂꯣ ꯆꯠꯅꯗꯕ ꯆꯤꯡꯗꯅ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯍꯟꯕ ꯇꯝꯄꯥꯛꯇꯒꯤꯅ ꯁꯤꯠ ꯅꯥꯟꯅ ꯈꯣꯝꯒꯠꯄ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯐꯧꯒꯥꯎꯆꯧ ꯏꯈꯥꯏꯗ ꯃꯤꯇꯩ ꯇꯥꯕ ꯃꯐꯝꯗꯅ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯅ ꯊꯝꯖꯤꯜꯂꯤꯕꯁꯤ ꯃꯤꯇꯩꯁꯤꯡ ꯆꯪꯕ ꯌꯥꯗꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯦ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯑꯃꯁꯨꯡ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯒꯕꯔꯅꯔꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯍꯛꯆꯥꯡ 1,000 ꯍꯦꯟꯅ ꯊꯥꯈ꯭रे 16 ꯐꯪꯈ꯭रे ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯅꯧꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯑꯃ ꯄꯥꯡꯊꯣꯛꯈ꯭रे ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯏꯕ꯭ꯔꯥꯏ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭रे ꯀ꯭ꯔꯦꯝꯂꯤꯟ ꯑꯣꯐꯤꯁꯤꯌꯦꯜ ꯚ꯭ꯂꯥꯗꯤꯃꯤꯔ ꯃꯦꯟꯗꯤꯁꯀꯤꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯁꯔꯚꯤꯁꯃꯦꯟ 1,000 ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯈꯨꯠꯁꯤꯟꯅꯈ꯭रे ꯑꯃꯁꯨꯡ ꯀꯤꯚꯇꯒꯤ ꯔꯁꯤꯌꯟ ꯂꯥꯟꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ 13 ꯐꯪꯂꯦ ꯍꯥꯏꯈ꯭ꯔꯤ ꯔꯁꯤꯌꯥꯗꯒꯤ ꯀꯤꯚꯅ ꯑꯁꯤꯕ ꯁꯔꯚꯤꯁꯃꯦꯟꯁꯤꯡꯒꯤ ꯍꯛꯆꯥꯡ 1,003 ꯐꯪꯂꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯔꯦꯞꯄ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭रे ꯃꯊꯧ ꯇꯥꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯤꯖꯅꯔ ꯑꯣꯐ ꯋꯥꯔ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁꯦꯟꯇꯔꯅ ꯑꯆꯧꯕ ꯇ꯭ꯔꯛ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯕꯣꯔꯥꯁꯤꯡꯗ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯤꯛꯆꯔꯁꯤꯡ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯦꯞꯇ ꯊꯥꯒꯠꯂꯛꯈꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022ꯗ ꯔꯁꯤꯌꯟ ꯂꯥꯟ ꯍꯧꯔꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯀꯤꯚ ꯑꯃꯁꯨꯡ ꯃꯣꯁꯀꯣꯅ ꯁꯤꯈꯤꯕ ꯁꯔꯚꯤꯁꯃꯦꯟꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯅ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯁꯣꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄ꯭ꯂꯥꯁꯇꯤꯛ ꯄꯥꯏꯞꯅ ꯐꯨꯈ꯭रे ꯃꯃꯤꯠꯇ ꯃꯣꯔꯣꯛ ꯃꯀꯨꯞ ꯆꯥꯏꯁꯤꯟꯈ꯭रे ꯑꯋꯥꯡ ꯊꯪꯕ ꯀꯔꯅꯥꯇꯀꯥ ꯁꯤꯇꯤ ꯕꯒꯜꯀꯣꯠꯀꯤ ꯅꯒꯔ ꯑꯦꯔꯤꯌꯥꯗ ꯑꯉꯥꯡꯁꯤꯡꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯔꯕ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭रे ꯗꯤꯚ꯭ꯌꯥ ꯖꯣꯇꯤ ꯁ꯭ꯀꯨꯜ ꯐꯣꯔ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯆꯤꯜꯗ꯭ꯔꯦꯟꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯌꯦꯡꯕꯗ ꯊꯝꯃꯣꯏ ꯁꯣꯛꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯕꯦꯜ ꯑꯃꯁꯨꯡ ꯄ꯭ꯂꯥꯁꯇꯤꯛ ꯄꯥꯏꯞꯅ ꯐꯨꯕ ꯎꯈꯤ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯆꯥꯏꯅ ꯈꯥꯡꯕꯗ ꯀꯞꯂꯕ ꯐꯥꯎꯕꯗ ꯐꯨꯕ ꯑꯗꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯈꯥ ꯆꯠꯊꯈꯤ ꯇꯝꯊꯤꯔꯕ ꯂꯤꯆꯠ ꯆꯠꯂꯤꯕ ꯑꯗꯨ ꯑꯈꯩ ꯏꯗꯨꯜꯀꯔ ꯀꯧꯏ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯟꯗꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯃꯣꯔꯣꯛ ꯃꯀꯨꯞ ꯆꯥꯏꯁꯤꯟꯕꯁꯨ ꯎꯈꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯝꯃꯣꯏ ꯁꯣꯛꯂꯤꯕ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯐꯨꯔꯤꯕ ꯑꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯋꯥꯀꯠ ꯑꯃ ꯊꯥꯡꯒꯠꯈ꯭रे ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭रे ꯃꯩꯈꯨꯅ ꯗꯦꯜꯂꯤ NCR ꯀꯨꯞꯁꯤꯟꯈ꯭रे ꯐ꯭ꯂꯥꯏꯠ 100 ꯍꯦꯟꯅ ꯀꯦꯟꯁꯦꯜ ꯇꯧꯈ꯭रे ꯇ꯭ꯔꯦꯟ 50 ꯃꯇꯝ ꯊꯦꯡꯊꯈ꯭रे ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤ ꯑꯦꯌꯔ ꯀ꯭ꯋꯥꯂꯤꯇꯤ ꯏꯟꯗꯦꯛꯁ AQI 380ꯗ ꯚꯦꯔꯤ ꯄꯣꯔ ꯀꯦꯇꯥꯒꯣꯔꯤ ꯃꯈꯥꯗ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯇꯤ ꯑꯗꯨ ꯑꯊꯥꯕ ꯃꯩꯈꯨꯒꯤ ꯃꯔꯣꯜ ꯑꯃꯅ ꯀꯨꯞꯁꯤꯟꯈ꯭रे ꯃꯩꯈꯨꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯇꯤ ꯑꯗꯨꯗ ꯎꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯈꯤꯕꯗꯒꯤ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯦꯟ ꯀꯌꯥꯃꯔꯨꯝ ꯃꯇꯝ ꯊꯦꯡꯊꯈ꯭रे ꯑꯌꯨꯛ ꯄꯨꯡ 8ꯗ AQI 433ꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯄ꯭ꯔꯒꯇꯤ ꯃꯥꯏꯗꯥꯟ ꯃꯅꯥꯛ ꯕꯥꯏꯔꯐ ꯃꯥꯔꯒꯇꯒꯤ ꯃꯤꯌꯥꯝꯅ ꯍꯦꯗꯂꯥꯏꯠꯁꯤꯡ ꯊꯥꯜꯂꯒ ꯒꯥꯔꯤ ꯊꯧꯕ ꯎꯈꯤ ꯗꯦꯜꯂꯤꯗ ꯃꯣꯅꯤꯇꯔꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯒꯤ ꯇꯪꯈꯥꯏꯔꯣꯝ 40ꯒꯤ ꯃꯅꯨꯡꯗ 16ꯅ ꯑꯌꯨꯛ ꯄꯨꯡ 8ꯗ AQI ꯑꯗꯨ ꯁꯦꯚꯤꯌꯔ ꯀꯦꯇꯥꯒꯣꯔꯤꯗ ꯔꯤꯄꯣꯔꯠ ꯇꯧꯈꯤ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯐ꯭ꯂꯥꯏꯠꯀꯤ ꯄꯥꯎ ꯂꯧꯅꯕ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯗ ꯍꯪꯅꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯑꯄꯤꯜ ꯇꯧꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯊꯣꯛꯈꯤ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯅ ꯄꯤꯕ ꯂꯥꯏꯠ ꯔꯟꯋꯦ ꯚꯤꯖꯤꯕꯤꯂꯤꯇꯤ ꯗꯇꯥꯅ 4:15 AM ꯑꯗꯨꯋꯥꯏꯗ ꯚꯤꯖꯤꯕꯤꯂꯤꯇꯤ ꯑꯗꯨ 1,200 ꯃꯤꯇꯔꯒꯤ ꯃꯔꯛꯇ ꯑꯣꯏꯈꯤ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯑꯦꯔꯥꯏꯚꯦꯜ 66 ꯑꯃꯁꯨꯡ ꯗꯤꯄꯥꯔꯆꯔ 63 ꯉꯁꯤꯒꯤꯗꯃꯛ ꯀꯦꯟꯁꯦꯜ ꯇꯧꯈ꯭रे ꯁꯔꯥꯡꯗꯒꯤ ꯑꯅꯟꯗ ꯕꯤꯍꯥꯔ ꯇꯝꯅ ꯂꯥꯛꯈꯤꯕ ꯔꯥꯖꯙꯥꯅꯤ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯁꯥꯃꯨ 100ꯔꯣꯝꯒꯤ ꯁꯪꯒꯨ ꯑꯃꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯁꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯂꯣꯀꯣꯄꯥꯏꯂꯣꯠ ꯑꯗꯨꯅ ꯎꯈꯤ ꯃꯍꯥꯛꯅ ꯏꯃꯔꯖꯦꯟꯁꯤ ꯕ꯭ꯔꯦꯛ ꯁꯤꯖꯤꯟꯅꯈꯤ ꯑꯗꯨꯕꯨ ꯁꯥꯃꯨ ꯈꯔꯗꯤ ꯇ꯭ꯔꯦꯟꯅ ꯊꯣꯝꯈꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯂꯛꯈꯤꯕ ꯑꯄꯨꯟꯕ ꯄꯦꯁꯦꯟꯖꯔ 600ꯀꯤ ꯃꯅꯨꯡꯗꯒꯤ ꯁꯣꯛꯂꯕ ꯀꯣꯆꯁꯤꯡꯒꯤ ꯄꯦꯁꯦꯟꯖꯔ 200 ꯑꯗꯨ ꯑꯇꯣꯞꯄ ꯀꯣꯆꯁꯤꯡꯗ ꯍꯣꯡꯗꯣꯛꯈ꯭रे ꯑꯃꯁꯨꯡ ꯇ꯭ꯔꯦꯟ ꯑꯗꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯍꯧꯈ꯭रे ꯔꯥꯖꯙꯥꯅꯤ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯤꯡ ꯗꯤꯕꯤꯖꯟꯒꯤ ꯃꯈꯥꯗ ꯖꯃꯨꯅꯥꯃꯨꯛ-ꯀꯨꯝꯄꯨꯔ ꯁꯦꯛꯁꯟꯗ ꯆꯦꯟꯕ ꯇ꯭ꯔꯦꯟꯁꯤꯡ ꯁꯣꯛꯈ꯭रे ꯔꯪꯒ꯭ꯌꯥ ꯅ꯭ꯌꯨ ꯇꯨꯟꯁꯤꯀꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁ ꯒꯨꯋꯥꯍꯥꯇꯤ ꯖꯣꯔꯥꯠ ꯖꯟ ꯁꯇꯥꯕꯇꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯒꯨꯋꯥꯍꯥꯇꯤ ꯕꯗꯜꯄꯨꯔ ꯕꯤꯁꯇꯥꯗꯣꯝ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯇꯨꯟꯁꯨꯀꯤꯌꯥ ꯔꯪꯒ꯭ꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯁꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭रे ꯍꯧꯈꯤꯕ ꯆꯍꯤ 5ꯗ ꯇ꯭ꯔꯦꯟ ꯊꯦꯡꯒꯥꯏꯅꯕꯁꯤꯡꯗ ꯁꯥꯃꯨ 70 ꯍꯦꯟꯅ ꯁꯤꯈꯤ ꯍꯧꯈꯤꯕ ꯆꯍꯤ 5ꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯊꯦꯡꯒꯥꯏꯅꯕꯒꯤ ꯌꯥꯝꯗ꯭ꯔꯕ ꯁꯥꯃꯨ 70 ꯍꯦꯟꯅ ꯁꯤꯈ꯭रे ꯍꯥꯏꯅ ꯑꯣꯒꯁꯇ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯏꯌꯔ ꯏꯟꯗꯤꯌꯥꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯊꯥꯕ ꯂꯩꯆꯤꯟꯅ ꯃꯔꯤ ꯂꯩꯅꯅ ꯑꯄꯟꯕꯁꯤꯡ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯋꯥꯔꯅꯤꯡ ꯇꯧꯈꯤ ꯗꯦꯜꯂꯤ ꯑꯃ꯭ꯔꯤꯠꯁꯔ ATQ ꯆꯥꯟꯗꯤꯒꯔ IXC ꯂꯈꯅꯧ LKO ꯕꯥꯔꯥꯟꯁꯤ BNS ꯑꯃꯁꯨꯡ ꯄꯥꯔꯇꯤꯅ PAPꯗ ꯐ꯭ꯂꯥꯏꯠ ꯑꯣꯄꯔꯦꯁꯟꯁꯤꯡ
soklaba yai haina Air India na haiki. Bihar, Haryana, Chandigarh amasung Delhi, Punjab, Uttar Pradesh, Madhya Pradesh, Chhattisgarh amasung Uttarakhanda tongan-tonganba mafamsingda akungba yamna kungba lechel legani haina mangjauna India Meteorological Department IMD na mangjauna phongdokhre Delhi-gidama air quality early warning system ki matungina air quality adu thangda numita very poor category da raba yai aduga nomaijing amasung nithokabada severe category da hanjinkiba yai masigi yenglaga IMD na ngasigidama orange alert malau thokre ngak semnaba legislature singna kanna honari MLA Sapam Ranjan State asida tangdu leitaba hanjilaknabagi amata ngairaba lambi si hingsa gi lambi thadokpani hingsa thadokpana tana tai lambi leite haina konthaujam kenbragi MLA Sapam Ranjan na phongdokhre loinana athuba matamda miyamgi popular government ama semnaba legislature singna kana honari haina sumiyamda thajaba pikre wafam asi yurembam awang mamang leikai apunba chawkha thoranglup safonglakhibagi chei 13 mapung farakpaga mari leinana ngasi apunba chawkha thoranglup ki sanglena pangthokhiba foundation degi thoramda saruk yarduna MLA Sapam Ranjan na phongdokhibani MLA na makha thana hai leibak ama semba haibasi hekta khudakta semba yaba nate BJP legislature sing amadi high command sing punna tare tara thongna afa fata khanaraba matungda semgadabani handak BJP ge legislature sing Delhi da central leader sing na koraktuna punna famina duna wari sanaba haukiba simak achobo khongthang amani Manipur miyang ge apamba central leader sing na sumayek sing na khangi central leader sing na athuba matamda Manipur da popular government ama lakna ba thabak paikat puso haukhre miyam so BJP lengak da thajaba thambiu legislature sing pau phawdun anduna athuba matamda lamdam asida tangdulai ta ba hanjilakna ba honari haukibada haukrabasu matung tarakpadadi hingsa gi lambi thadok minaduna Manipurda mausa gumtang dulaita ba puraktuna punna nungsi chanana hingminana ba honamina si haina so MLA Sapam Ranjan namiyam da appeal tawki Taiwan gi train station da smoke grenade langsinduna Hatkhre Meeoi ahum thangna thinduna Hatkhre Taiwan gi changwen kauba Meeoi amana Meeoi ahum thangna thinduna halaba matungda train station amada smoke bomb langsenduna Hatkhre hari changwen atopa Meeoi manga amasu thangna thinduna so pananghan ki Meeoi kaya thangna thinduna khudong thiba nanghalolaba changwen police na fana batana rakpadagi building amadagi taduna sikhi hari changwen thang paiduna micham singda attack tawbagi kiningai oiraba video ama thadorakpada laiba aduda lairiba miyam aki tujungba pongna muba machugi fijol setpa changwen ahanbada yamna ingna train station amada jangsilakpagi video sing thaganaraki mangna ahanbada zebra crossing da Pakthaduna lanthoraklaba matungda train station da leiriba miyam tamna smoke bomb sing langsen ki bomb langsilaba matungda miyam tinba mafamda changsinduna miyam bu attack tawba horaki thang paiduna landarakhi badaki tujung pongnaba miyamna law khongduna station adudagi chenthokna ki changwen kawa Meeoi aduna chathakiba thangi landa aduda Meeoi ahum seki amasung mangana so panangan khibani police na thang paiba Meeoi adu fana bagi tanarakpada khanghauduna building amadagi tarakpada Meeoi adu susikhi laibak thiba thawdo thokraba matungda Taiwan police na thang paiduna michamda landa chathariba changwen gi mayamda thiba humbagi thabak sing chathakre police na phongdorakpa warol amada laikhidraba thang paiba Meeoi adu hana na criminal record laiba Meeoi ni hari laiba sida siguma laibak thiba thawdo asi yamna tangna thokpaga loinana miyamna cheksinaba lengangna phongdorakli